Rapis ama wai thangba khubomda kaptuna warakhrei chairak makhal ahum pinaba phirep lawrei RPF pawasi ngasi nungthil phongkhiba pawjel pawse-dagi lokhatchaba nei aina thingkhraba lalawlup Revolutionary People's Front RPF na Rapis ni haiba masagi chahi ompugama thoirom suraba nupa ama wai thangba khubomda kaptuna warakhrei wai thangba khubomda kaptuna warakhraba nupa adu Bisnupur District ki Kumbi Police Station ki manung chana leiba khungang amadagi M.E. Bohol alias Tomba animak asyangba maming natte mahak chairak pidringai mamangda Bisnupur District ki mafam amada paumising ki mamangda puthokladuna RPF Central Bureau ki Division Secretary na paumising da hai wakhal miman adraba chahi kuntaruklom suraba nupi macha ama rape tawbagi maralda party na mahak pu pharaga wayal satharaba matungda chairak makhal ahum pinaba phirep lawre chairak sing adudi Ivohol na nupi macha asigi imung manungda lupa lakh manga ki senfam wakong selway na numit 10 gi manungda pigadaba nei ani subada mahak chahi manga khungang aduda leiba yaroi pumnamak asigi mathakta akhanaba chairak ama pigani haina mahakna makha takhe Division Secretary na hai matam amada kanglaipak haina khangramba haujeki Manipur asi 33 AD da ibudong nongada lairen pakhang panba matamdagi masagi puwari ama leirakpaga loinana fajakraba nat amadi chanabi ngak senduna lakle aikhoi saktam nat chanabi amade chana kanglon sing asi ipa ipu sing na tambiduna ngaktuna lakpane adubu ngasidi fajakraba nat chanabi sing asi takpi tambigadaba ahal sing na nataba midyeng yengduna chahi nauriba nupi masada namja namthengna bagi thawong sathaba asi RPM na yaba ngamloi party gi wayal loisangna piriba chairak sing asi ngak na satkadabani haina sumhak na pankhe mara leiraba Ibohol na wakhal miman adribi nupi macha adu ahumlak nam haduna amade natai sataba mawongda yumban mari thamkhe taseng bagi di nupi macha asi Ibohol gi yumda TV yengba hek changlakpane madugi achengba tanja lauraga chadhaidraba sajat lichat sing adu sathakibane mamai thangda nupi macha asi thagi khongkap lakhidabadagi anakbada leiba PIC amada tha asigi haukiba mapanda layengba chaluba matamdagi tha ahum lomgi angang ama nawpure haina khanglakibane leibak miyam khangandana imung anigi marakta wari sananaba thawrang tawkhe adubu Ibohol na nathaiduna laikhibadagi party da wakat asi thangalakibane tha asigi haukiba taraga nipanda aikoigi lanmi singna Ibohol bu mayumdagi faraga wayal chathaduna lakhibane mara langsiluraba miyoi amagi mayum thudekpa amade mai thabana chingba mob justice ki thawong adu party na pamdabadagi haukiba numit kharanigi matam asi lawduna lakpane RPM na kaidongnungda mob justice pungning thawgatte mob justice ki matangda khangai singi wafam taraba tungda maira paibe youth club sing amade miyamda khangan bagi khongjang sing changsilakle ngasi maksu mara leiraba Ibohol gi khungang adugi youth club amade maira paibi gi mihut sing kauraga asigumba mob justice ki thawong sing sathadanaba party gi maikaidagi haikre hainasu mahakna phongdokhe chairak asida ngasi nungthil pung amaga minute 30 rom tabada masak khangdaba miyoi singna Bisnupur district ki manungchanba wangu amadi kumbi lonaba akaswai turel mapanda nupa ama makhongda nongmaina kaptuna sokhalamle wai thangba khubomda soklaba miyoi adu Ibohol wairamba yai haina thajanare